VDF ani yauna mi manga brown sugar kg ahumga gram chatruka marfudraga Konnana fare. Senapati District Police ke VDF Village Defense Force personnel ani yauna mi manga brown sugar kg ahumga gram chatruka marfudraga Konnana fare. Amarom da Kakching District Police Commando nasu nupa ani heroin number ga Konnana fare haide. Manipur Police ki PRO ge cherolaman hai. Ngahan Senapati District Police na VDF personnel ani yauraga mi manga maram center manaktagi brown sugar kilogram ahumga gram chatruka marfudraga Konnana fakhe. Faraba VDF personnel sing adude Senapati District ke Lairog Singh dage Mohan Kumar Bista chahi kuntra apokpagi meng Mohan Bahadur Bista amasung Senapati District ke Sangkhumai dage Ais Solomon chahi kuntra gani thoi apokpagi meng hingbane. Atopa ahum aduna Assam ge Gazang Village dagi Langpu Singsit chahi kuntra ga mari apokpagi meng Sothang Singsit. Assam ge Chojang Village dagi Haugin Langum chahi kun apokpagi meng Johnny Langum. Amasung Assam ge Thingping dagi Robert Lenthang chahi kun ga mari apokpagi meng Jangkam Lenthang ni haide. Makhoi mga Tata Safari AS 01 FE 9676 amada lakivane. Brown sugar sing adu soap case humbudraga mapan dahablaga purakhe. Makhoi gi mathakta ain gi oiba action laukhanabagi damag fagalakhiba polam singa Konnana Senapati District Police Station da sinakre haide. Amarom da ngarang Kakching Commando Unit na Serong Lamkhay dagi nupa ni heroin number 4 gram chamaga marfudraga taruka Konnana fare haide. Faraba sing adude Chandel District ke New Wayang Village dagi Daugul Ngamkhomang chahi kuntraga mari apokpagi meng Dongthang Haukip amasung Yangowlen Village dagi Lamzoneng Tauthang chahi kunga mathoi apokpagi meng Hemkhosai Tauthang ni haide. Commando Unit asige Head Constable KS Syam Sundar Singana Lutsingba team na Serong Lamkhay da frisking chathabada makhoi ani fabade. Makhoi gi mathakta ain gi oiba action laukhanabagi damag Sugunu Police Station na sinakre haide. Nambul Turel da amot palangthaba taruk police na fare. Chief Minister Nongthongmam Biren na Nambul Turel da amot akai langthaduna Mosilan ba miyoi fagat kan ihai na laukhoki banongan baga Imphal Police Station gi OC en ingo chana lusingba team mamana Turel manung da amot akai langsin ba miyoi taruk fagat kray. Nambul Turel da amot akai langsin bagi fagal ba miyoi singadude bapupura dage Roland Soibam Thangmaiban Hizam Laikai dage Kangbam Nikhen Thangmaiban Laurung Purel Laikai dage Haurungbam Dayananda Moirangkhom Janmasthan dagi Kangbam Siles Nagamapal Kangjabi Lerektage Dennis Sanasammasung Thangmaiban Hizam Dewan Laikai dage Thongam Elene Athing batham khraba plastic ki polam sing fagat khre. Mamang sahi dagi state asida micron 120 ki mathakta leiba plastic ki polam sing amade liter ama ki makha da ising bottle sing yon bada thing batham khraba matung state asida plastic pusilakpagi khwai dagi maruoiba mafam ama oiriba More town amade ward number 9 da leiba Lizon packaged drinking water safam da Manipur Pollution Control Board na drive chathaduna athing batham khraba plastic ki polam kaya fagat pangam khre. Suti oigane tha sigi taraga mari the Indian Constitution gi mapani hairiba Dr. B.R. Ambedkar gi mapok numit ki damag numit asi Central Government Office gi suti oigani haina laukthokre. Active case mapan sure ngarang nungthil ge Health Department ki report matungin haukiba pungkun mari da sample humbudraga nipan test aukibagi manungda CAPF ki personnel ama positive oiram khibaga loinena hanadagi lerakpa active case taragi manung dage ani discharge taukhrabasu Manipur gi COVID-19 gi active case mapan sure haire. India gi asaba adhar pairamba Myanmar macha taret airport tagi fare. Imphal gi Birti Kendrajit International Airport tagi India gi asaba adhar card pairamba Myanmar macha taret Tulihal Airport Police Station amasung Foreigner Checkpost Airport ki combined team na fare haire.